ꯑꯩꯈꯣꯏꯒꯤ MLA ꯁꯤꯡꯁꯦ ꯃꯣꯏꯅ ꯉꯥꯡꯕ ꯋꯥꯁꯤꯡꯁꯤ ꯀꯗꯥꯏꯐꯥꯎ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗ ꯑꯣꯅꯦꯕꯜꯗꯨꯅ ꯐꯣꯡꯗꯣꯛꯄꯁꯨ ꯑꯣꯏꯁꯅꯣꯕꯀꯣ ꯕꯠ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯕꯨ ꯌꯥꯝ ꯁꯦꯡꯅ ꯑꯣꯅꯦꯁꯂꯤ ꯑꯦꯟ ꯚꯦꯔꯤ ꯐ꯭ꯔꯦꯡꯂꯤ ꯊꯝꯖꯧ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯃꯣꯠꯇ ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯕ ꯇꯥꯔꯗꯤ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯣꯠ ꯃꯥꯟꯅꯗꯕ ꯂꯩꯕꯗꯒꯤ सरकार सेंबा ngamdabani haidi leader puthokpa ngamdabadagi सरकार सेंबा ngamdabani habadumadi aidi khande maramdi BJP gumba prithibida sasan tawbada prithibigi lebak mayam amana thagatnadana ko ahomba mayam ama poraktana prithibigi lebak khudingmaki maraktida bharat chi maming pukhalaiba adu yamna aphabata masak khangiba leader mayam amana yomjalaga leiriba party duna Shima Payena, Dalano Kodom Bitilaga, Dum Kanbangameva. Adun Ainanga Sai Hajabuduni, Madumanga di Oiro, Moy Masengi Marata, Mot Kenaba Manadaba, Adagidi, Aduna, Do Ohening the Bagi Wado, Adumagna Sarkar Sem the Badi, Ayutodon, Organic Kande, Maramdi 27 C Mogi election Neboko. Moju BJP election Sida Karigumbakara di Asa number game Nina, Masingi. Lan nina moju masing yam bakang bu soidana maki kahani ngamgani adum magi yengura kande diko ai du thoina keno tawne khande tawbudabu makoi ki phatalok sing ama leibra thawaina tawgena tawba semdadana leiba wan ba mayam sarang khoirang na liba koi masen hatong na liba degidi leidana haning deba mayam ama mayam amasu leyebako akoi chawbusu santasu aisu ngang ising je haiba hitebagi wanate akoi se isana risk pura chatline kari tawgudagi tambangam banate habenida aduna khoina sum openly sum haiba tarati ko BJP gi MLA singi marakta mogi leader khanba ngamba ngamdaba adagi aduna makti sarkar se bathengdara padi soidana oigani habadi agi wakhanda di sungna nate ne kalli ko aduga moina karigumba khara asa tawribado madu kari hani phangdriba adugi pandamdu phangdabaduna maram morakanda moina tawrapra Sangarakra, Semdadana Tambra, Ibaduneva, Koina Pamina, Akoigi, Awana, Ladyba, Lakataba future Zigi, Kano say, Mate Mutpakai to the Mudloeva, Masing and Dabia, Amamatobia, Akoi Mutpakai to the Mutpu to the Suman Mutpangamoevo. I know Tamzanimidi Santana Jawbana Hare, Sarkar Sembegi Kanaba, Mayama Tambireko, Igi Motor so I know. Some very frankly thamjata diko miyam si hoji khalli se sarkar semadi fanida aina khanbu su mayam leyeba kanagum section namada sungsem sembaning de su leyeba ngasagi mot se khara adum kenara lakaneba but general oina akogi mangda tariba difficulty responsibility mayam singa dokhone songtho oga lawruba yadabanina isana isagi sarkar domadi Leiraga, Koina Naxaraga, Koina, Kogi Mataka Sason talks of Dunadi, Hena Fayena, Kalagadiko, Sarkarama, Tubamatam to Sembasimati, and the Pai, Tobudabu Tindera, ABCD, MLA singing Marata, Manadaba, and the leadership Tanaba, Adu leader, Adu Ohenba, Namgani, Namoy Habigi, Kanbangamba, Namdabaduna, Maramorakanda Tindera Pani, have a Dumadi, I did something there. Aduga. Khwadigi kanoto budi BJP gi ngasagi drama makak leibra madugi drama do moina miyam sida sanariba drama do mapung pharabra pharaga di sarkar se nang adum oiro tamu govindas po oiro hanagi chief minister bu oirosu adagi di saitabrata bu oirosu ko adagi hairo ki honorable bu oirosu any xyz ama nang adum oiro na adum harapda tumina dum tokene ba pakhali bidi ko Lairiba leader sing sigi honorable MLA sing sigi mentality concept idea makogi kari haisige hujik lairiba Manipur gi phibam sida makoina lauriba daita sing si yenga akandadi kanada pirakadage habadum mediam chingna ningai pelega si semakani khanbiba ado semana kamaina yengbi ai semak tragana kamaina yengbi ai koi lairi phibam sida hujik hujik ki season jing mari lena mangangsa
ai yam sang no di matam lo zoroi ko yam tena thamjage duga aigi oba observation aigi oba mot si thamjadring e mamang da ko aiga phamini jariba inawani santa masung paujel chawba su ai kai khumna jabu chari akhoi gi irang sina 2023 dagi hek horakhiba dagi ko ngasi phawba sida ngasi khoina khanne nei nari bise tongan tongan ba channel singda masing khangdana discussion tawla abane akoina discussion tawla ibesida yauriba panelist singa sina valuable oiba kwaidagi maman yamba mayam amusu puthokdana miyamda public domain da thamdana la abane thamdana la iba khoi miyamna ngangiba punamak singse authority na taribra natraga thabak oina pangthoibra pangthoktabra on the other hand khoina phongdok chariba mor sing asi miyam ne yaning na lobiribra yaning da na lobiribra khanariba mayam sing sigi outcome di fruitful ioi oidaba dongna pangthok du tawba musu lai ko at the very outset aina sum thamjabe wani aduga mangang sana thambiriba wafam sida aigi oiba mot tentak na thamjab ta di ko Government of India na Union Government na hujik Manipur da tawri sidi achauba budget ama yam chauba budget ama changi bane sarkar di semgani kamaina semgani until and unless Government of India na Manipur da thamiba what is the main outlook of the Union Government towards Manipur Manipur da thamiba mi yengse makoina hojik PR thamaiba ngasai sawbana habigibdo akogi public mandate na masing yame tan pigreba majority lereba sarkar si samandana thamba yam samna I hajageba akoi corona gi chaitheng nangre ko corona laigre corona laigiba matam dugi awaba chaitheng khara lairuraga pharakpa matam sida amuksi gi rang jawgale corona gi matam da mangang sagi lekai da su mapam mamadu su akoina kana gumba ma na coronavirus sin nare haina hairagadi sarkar na hairiba jaga do containment zone laukto eba laukthoktra akoi da hujing tawrise we are being kept in a very containment zone akoi se containment zone amada confined tawraga thammabane sigi intention se Government of India na thawoina khoise containment zone amada thongpasu ya handaba tawsu ya handaba akhoisi sumaina phajalaga thammise karigino haiba pot ama khoi neina doine masi leriba mogi sigi containment zone je heklo thokba matam dane ba moi sarkar semdori se containment zone thawoina thamibse marama makhak akhoina sum neina jabai wani ko akhangai singa mayam amaga academician sing mayam sum neina jaba matamda way back to our history matam amada akogi itihas ki tangkak amata ko Manipur da maning makha tambalebak oringai mathonga phangba maringjel leiba adugumba senapati general ama leiringai da British na Manipur da landa sange habsi pak namgi de bi tikenter jit hoi leiringai matam sida aduk yam mathongna leiba senapati ama general ama leiraga akoina Manipur da landa san ba habsi masi khar wana thokani haidana khangieba matam dugi adugumba ipa ipu singduna pomba masa masu akoi gi thongna se masi phudora kadra masi phudora kadra de Bharat Sarkar se kari oigata ke abigi wakhala ma moida chingna ba ma phawe aduna maram mor kanda khoi se containment zone da thamine labag yam thibine ba akoi aina folks na sinba iboya masumang lila sanglen da pangthoke ba miyam gi discussion asoba ma phamma ma da aina haijagi ba landi lana pakhum pigadabani santi di kolom no porakadabani hen ko matam tu da lan kan thoe khut thok nai ko
kapthadana khotadana thengladana ima ibeni chininaw marum mapang adegi khun ngakpam am thoktana khotana uwa wa laudana khoi loi thengnei ko matam do mu haugreba landi lana pakum pigadaba negi matam do khara lap thokraba haujikti santi porakadaba kolomna santi porakadaba matam neba kolomna santi porakadaba matam sida kanana noba khogi damakta mahut sil duba santi gi sahi tongna doribase santi porakse haidana khoi marakta gi thoga amakatang thoga ani katang thoga tawbangam godoriba misakse kanano leitabneba khunna pa mayam amagi kuchu khulai mayam mama leiramba matam tu da bharat sarkar si kiyeba ai khun ngak pa mayam sing sina looted oigera amma oigera ko khulai mayam pasan na khosan nan taw matam sida bharat sarkar si hai manipur se hain thaina mamanga de su sumaina wari nei adu asigu adugumba macha masu sing jina leiriba khulai sing si paidana matik mathongna do mapa mapugi adugumaina phongdorang pataradi manipur se India se amuk kari warakata ge habisigi mi paiba ma apprehension ma moida pokta bana te adu khogi quite unfortunate ori di ko kamai tawge da ngasai khun ngak pa mayam sing sigi NIA na mokhogi matakta adu tawrani ada tawrani hedana ko threaten ka tawrtan ko tawrakanda koina khulai ka surrender tawgiba ko mayam ama pithoki bese masidegi India government je sor khara hontora inep kibu phara inep ko adegi huzik manipur si akone sarkar semani ngai be maram ji kari no haita di yengo bako containment zone ji da leiba mi akhoi se asigi entrepreneur se akone sum chawrak na sum nei na jaba matam da 80% mukti ko left our state manipur ji thado khrabane makhoi gi banking transaction everything that is done in Guwahati, Silchar and Kolkata, Delhi. Don't talk about it. Adudagi Pauna Bazar, Thangal Bazar, Ani Sida, Maitei Masa Kuigi, business Tokzeramba Mayamse, around 2000 mukse, Milising Ani mukse, Makoi Makoina Toramba business sing si, My Parlaktana, Fairlo Shalaktana, Dew Sasalaktana, Awaba Mayam Nangapadegi, business, Tado Kravaneb. Sumaina wana leiriba akoi mayam sigi marak sida amuk haidi sel tumgi pibamse siyong na wana raba marak sida hena awaba imung mayam amasu asawasang mayam amasu hospital mayam amasu ko kari su mayam ama makal kudin make koi se saitheng loin phangi ngak teneba asigumba puna maksing se masi revolutionary gi koi gi Karl Marx adi Lenin na iramba lyrics in the yawe land diko land missing key deba karigi no dang sagi basic existing right ama akoi je huzik ning tambaka khara next thamjeba huzik containment zone de leriba akoi se movement si freedom is not free or aba any national highway sing sida akoi se ning tam na sat pakhot pa yarak ta dana awaba se thing ama nang ne leriba akoi se huzik basic existing right ama koi hinna magi right ama je koi hoji kanna tangkhala abane sigi matam sida amuk kamaina tawge da ngasai gi containment zone da akoi si phachal la thammi bese masi government of India na mamit phak to oyeng ne amurum da namu kidawe makoi gi khud yarum baya yarum da baya north east ki manipur khakte gi wana tana north east ki manipur gi wang mada Myanmar gi territory da boundary da akoi gi leiriba isini na mayam amase masi takaina na bo hona rakpa matam da makoi gi ada leba Myanmar da leba makoi gi laloba mayam sing asida backing tokseleraga kari toksele hunta government sigi mayokta lan to holineba sarkar semna democracy lakna na baina democracy do mugla laktar de ngasai gi akoi gi isini na mayam sing to adugi mathakta ngasai moina muk yosan na ba thabak tor ka doine chathara ka doine ba aina haijening ibdi hojik sarkar semoy na semdri se ngasai gi moi maning thungdri ba government of India na chawba budget ama thada dana koki mayam ama season adana khochin adana policy mayam ama tawdana akoi de tawra ibse
masi tamo birengi wanate saitabrata gi wanate radesham gi wanate tamo govindas gi wanate ko same gi heredi whatever they want to appoint or elect anum khallaga tum same gi neba tamsung makoina plan amakak tawrakanda manipur da thawaina pia thama ibse masi maning thungdri haibado makoi gi pandam du phangdri haidana sarkar je thawain semdri neba adun alam drita diko isam na BJP gi among the BJP MLAs ko differences leiba khotpa adu ada tawbagi oiragadi ingallingi matamda ngantana ko ngasagi moising si khomjillaga tasallaga pukmen pawmen na wari watai sarakanda phajana lotion bi yayeba adu tawragadi sarkar sing an semameba adubu semdadana sondadana lady singse sigi maram si karino haragadi ngasagi government of India na thammiba pandam amakak maning thungdriba male on the other hand akogi MLA singna ngasai santana so habire chawbuna so habire MLA singna pangai hai airport su dum hai function to matam da su dum hai somewhere occasion ama thaudo ama kaigumba function ama su dum pangai hai ko Luribo poti, how far our MLAs are trustworthy to the people. Akoi ki MLA singse, akoi na khangri nidana, akoi na khangi ba MLA singse, makoi si miyam na kayamu yam thazin ingai oiba MLA oirage. How far their words are be karihani accepted to the accepted by the public. Mun ngangi ba wazing je miyam na kayamu yam na chumme na lorom gadage asi chu kara diko hujiki han brown sigi lakchani ngi hujik boja ma thasare hadi sem bana fagani khanbi bra sem da bana fagani khanbi boja gi adu no hujik santana habi gre ko chawbuna so habi gre sem bagi yam phabalai ba sem bagi yam phabalai kari gi ngasai gi akoi gi mang da ta dana leiriba census ko census si mang da leirabani adigi di NRC leirabani anwa akoi MLA sing si sarkar ji semdragadi public na mayok narakanda karihani tholaga thengnaba matamda khudong charoi do ba mayam amusu leyeba aduguma mayam sing do makoi sarkar ji semagadi ngasagi praja gi mahut chelaga sarkar duna adumak thengnar agadi ko aduguma phibam mayam sing dugi yenguragadi sarkar semak pasidi yam phayeba Santagi motadi sarkari sem uraganda ni hena fibam lusin ge gadra habi moni thambiri si id koi government sem gi taragadi koina no sarkar se niom chumna tawbagi matang sida koi census se maru oina census gi matang da problem lakani se mangang sa sarkar se sem se public na pami se sarkar ka do bai sem ning no haiba taragadi ko akoi se awana na pikthale ba ngasai containment zone da leba koina bu camp paru nege ko si leiriba punamak singse kharadi kokadra habeneba tawbadabu moi gi maranai interest ta dol gi interest ta makoi gi lakadurba mikhal gi yengaga sarkar semakpu oiragadi madudi koide hena awabu oine habe wanida ko aduna tadana isum am dugi da makhallerga mayam sigi yenga kanda akoina sarkar semagadi well and good habe wani miyam gi damta khanbira semak poragadi yam fai habuni thambir yam noijai hoji leader ki matang da BJP ki MLA sing marak da sai na bud laite hairabasu MLA su sindro na phungdo wa phungdo da koina sabsa ba kogi mahak shi bu kogi leader o hen na khan bada myam na yena da wa phungdo di laitri center na khalak pa mi du support to bani haibani sina phungdo li wa phum si da kamai na yeng pe kogi leader ki matang se ai sabsa ma kogi marak ta gi asibo hen biro haiba sabsa ba du puthok pa ngamdri adu bo center na khala gadi yena roi haiba wa phum du si matang di kamai yeng lengak sem bangam dabi film si sinasu factor mo ibra kamai mangang sa ai hana mot chi tentak na di thamgre ko akhoi gi BJP MLA singi marakta square ba lama laiba laitaba du khoi uragum seba ko moi masen mon manaba manadaba ho chumi kana gumba kharana XYZ chief minister orakani habda ohening dana ba torum ba suyai adegi khara ngangam ba suyai khara chainaram ba suyai adu santana nga sai haigre adudi political gi politics ni hedana dum haigre ba ko tawbadabu aina sai thamjaki ba wado akhoi gi MLA singse moina ngang ba wa singse kadai bo miyam jingjina thajaningai oram ba dagi habnida aduda honorable duna phongdok pasu ocean obuko but aigi wakhandadi aibu am shenga honestly and very friendly
ꯊꯝꯖꯧ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯃꯣꯠꯇ ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯕ ꯇꯥꯔꯗꯤ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯣꯠ ꯃꯥꯟꯅꯗꯕ ꯂꯩꯕꯗꯒꯤ ꯁꯔꯀꯥꯔ ꯁꯦꯝꯕ ꯉꯝꯗꯕꯅꯤ ꯍꯥꯏꯗꯤ ꯂꯤꯗꯔ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯁꯔꯀꯥꯔ ꯁꯦꯝꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯗꯤ ꯈꯟꯗꯦ ꯃꯔꯝꯗꯤ BJP ꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯥꯁꯟ ꯇꯧꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯅ ꯊꯥꯒꯠꯅꯗꯅ ꯀꯣ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯛꯇꯗ ꯚꯥꯔꯠꯁꯤ ꯃꯃꯤꯡ ꯄꯨꯈꯠꯂꯛꯏꯕ ꯑꯗꯨꯛ ꯌꯥꯝꯅ ꯑꯐꯕꯇ ꯃꯁꯛ ꯈꯪꯉꯤꯕ ꯂꯤꯗꯔ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯖꯜꯂꯒ ꯂꯩꯔꯤꯕ ꯄꯥꯔꯇꯤꯗꯨꯅ ꯁꯤꯃ ꯐꯩꯌꯦꯅ ꯗꯛ ꯂꯥꯎꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯑꯗꯨꯝ ꯈꯟꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯃꯗꯨꯃꯛꯅꯗꯤ ꯑꯣꯏꯔꯣꯏ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯣꯠ ꯈꯦꯠꯅꯕ ꯃꯥꯟꯅꯗꯕ ꯑꯗꯒꯤꯗꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯗꯣ ꯑꯗꯨꯃꯛꯅ ꯁꯔꯀꯥꯔ ꯁꯦꯝꯗꯕꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯣꯏꯒꯅꯤ ꯈꯟꯗꯦ ꯃꯔꯝꯗꯤ 27 ꯁꯤ ꯃꯣꯏꯒꯤ ꯏꯂꯦꯛꯁꯟꯅꯦꯕꯀꯣ ꯃꯣꯏꯁꯨ BJPꯁꯨ ꯏꯂꯦꯛꯁꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯁꯥ ꯅꯝꯕꯔ ꯒꯦꯝꯅꯤꯅ ꯀꯣ ꯃꯁꯤꯡꯒꯤ ꯂꯥꯟꯅꯤꯅ ꯃꯣꯏꯁꯨ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯕꯨꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯍꯟꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤꯀꯣ ꯑꯩꯗꯤ ꯊꯣꯏꯅ ꯀꯩꯅꯣ ꯇꯧꯅꯦ ꯈꯟꯗꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯑꯃ ꯂꯩꯕ꯭ꯔꯥ ꯊꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯕ ꯁꯦꯝꯗꯗꯅ ꯂꯩꯕ ꯋꯥꯍꯟꯕ ꯃꯌꯥꯝ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯍꯜꯂꯤꯕ ꯀꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯍꯜꯂꯤꯕ ꯑꯗꯒꯤꯗꯤ ꯂꯩꯗꯅ ꯍꯥꯏꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯎꯕꯁꯨ ꯁꯥꯟꯇꯁꯨ ꯑꯩꯁꯨ ꯉꯥꯡꯉꯤꯁꯤꯡꯁꯦ ꯍꯩꯕ ꯍꯩꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯔꯤꯛꯁ ꯄꯨꯔ ꯆꯠꯂꯤꯅꯦꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ openly sum haiba taradi ko BJP gi MLA singi marakta moigi leader khanba ngamba ngamdaba adagi aduna makti sarkar semba thengdarapadi soidana oigani habadi agi wakhanda sungna nate ne kalli ko aduga moina karigumba khara asa tawribado madu kari haini phangdriba adugi pandamdu phangdabaduna maram morakanda moina tawrapra 상가라프라 셈데드나 탐브라 하이브두네바 코이나 파미나 아코이기 아와나 레이리바 라카나바 퓨처지기 그노세 마이테이 못바카이두딩 못로에바 마싱 한다바 야이 아마마 떠바 야이 아코이 못바카이두딩 못부두디 수문 못방가 모에바고 아이나 탐제닝이디 산타나 자오바나 하이레 सरकार सेम्बगी कानाबा मयाम अमा थम्बिरेको आइगी मोटसो आइना सुम very frankly थमजता दिको मियाम सी हुजी खल्लिबसे सरकार सेमदि फनिदा आइना खनबसु मयाम लेयबा कनागुम सेक्शन नमदा सुंगसेम सेमनिंदबसु लेयबा ngसागी मोट से खरा अदुम खेनरा लाकनेबा but general ओइना अखोगी मांगदा तारिबा difficulty responsibility मयाम सिंग अदो खोने सोंथोगा लौरुबा यादबनिना इसाने इसागी सरकार दोमदि लेरगा खोइना ngakjaraga खोइना खोइगी मथक्ता शासन तौजबदुनदि हेना फैयेना खल्लगदि को सरकार अमा अथुबा मतमदु सेमबसिमदि यामना फै तौबदबु थिंदरे इबसिदि MLA सिंगी मरक्ता मोट मानदबा अदगी लीडरशिप तानबा अदु लीडर अदु ओहनबा ngamgani ngamoy habagi khanba ngamba ngamdabaduna maram morakanda thindharakpani habadumadi aidi thamningde ko aduga khwadigi kano tobadi BJP gi ngasagi drama amakak leibra madugi drama do moina miyam sida sanariba drama do mapung pharabra फारगदी सरकार से नंग अदुम ओइरो तामु गोविंदास पो ओइरो हानगे चीफ मिनिस्टर बु ओइरसु अदगिदी सैतब्रत बु ओइरसु को अदगी हाइरो की ऑनरेबल बु ओइरसु एनी XYZ अमा नंग अदुम ओइरो ना अदुम हारपद मदु तुमिन अदुम तोखेनेबा पाखलिबदी को लेइरिबा लीडर सिंग सिगी ऑनरेबल MLA सिंग सिगी मेंटालिटी कांसेप्ट आइडिया मखोगी करी हाइसिगे हुजिक लेइरिबा मणिपुर की फिबम सिदा मखोइना लौरिबा दायित्व सिंगसी येंगा अकांददि कनादा पिरकदगे हाइबदुमदि याम चिंगनिंगाय ओय खननिंगाय ओय अदुनि खोइनि येंग तारिसे याम होइजिगा सॉल्यूशन बे